mayam haining liba wasi yam koi thok ludraga so adum direct hekta adum haizarage mayam na so dum ubiram gani aikoina social media sida ko hairok tagi khoigi oza tom tom sana haidana mayam na khangna biriba misak asa asina ngang liba khoigi wahai wata sing asi mayam gi mota fazai haina khanbibra natraga kari haina khanbibage haibadu mayam na comment thambiramu aigi oiba mot mate kitang thamjaram ge ko koire mamang video sing dagi hauna adum magi khoi khonchop se ngangaga dum lakhrabane ba makse adubu hojik phawgi matamda leibak miyam gi seba tongnana bani haiduna candidate oina su songthora amaba misak amani ko asigumlaba misaksina social media sida thanga su yepi adu ngangi ba khon wahai khonda se ekoi ta sing harakanda madugi wahai wata singdo sizina dragadi ngangningi ba sauningi ba sainingi ba pumnamakse ngangba yadabra haiba wahai sineba wahang sineba ini am thamjaningi ba se social media sida pairi basi nupi angang ahal laman lairik laisu haiba matik charaba oja guru kaya social media pairi bani haiba se khangdra maleba ekoi makna tabada asok yamna hainadraba wahai khonda jingsibu mana ngai hak leitana social media sida ngang libase phajari haina ngang libra natraga summe haina ngang libra karino haibase koi khandam khangdreba mabu support to biriba isilina singna mangonda insillaga wahaido ngangan biba oiragati madu amtang lepiyo ekhogi phajakraba maitegi satna lonchat wangang sangang phijet chaksa ekhogi yumban kaiban gi oiba phajakraba maitegi oiba kaino se akhoi pura akhoi kare haini halaman singi wahida norok ta baido pura oireba wahang se hangning eba magi kairoi lekai nupi kairoi lekai sagai na tai maru mapiza sing amatta leitabra natragana leiriba singdo adugumba wahi wata singdo loina sijinnabra satnabi oibra nogi lekai do kairoi lekai do natraga noi lamdam do adugumba do loina ngangnabra haiba wahang si laeba kaigino habadi madugi thabak to sum control toroktrabanina ngangadabane saigadabane mapi mapa oiba singda saiba ngang bai ba se praja ma oiba khogi yam chaw hakneba adubu aduk phajadaba wahi wata sijinnaraga ngangbadudi madudi mayamna oza haido khonsopki akhogi wa athiba wahi phajadaba ngangbagi ojaraba aduk yamna thiba wahi wata du hanjin masindudagi nupa moina ngangakpadudi fi thongdaba nupi mayam ama pareng lengaga leibaga samanadra mutung manaudi madung nganghandaba yade video je thagataba yade adugumba khonchop se ngangaga video je semdaba yade thagataba yade haiba taragadi nupa noigi part sing do oina pallaga oina ngama adu haiba tabani uji upai leiteba adu yam thiba phajadaba wahi dubu social media sida nganghalaga video thagala idu kari wakhal no habane kayam yam lengjaraga habanida madu maknasu leiba ki seba tawdurimni kaina vote ka leptana candidate oina ga su songthoksari do karigumba vote karam bataragadi assembly phamba je masana taraka doineba assembly do nupi nupa candidate mayam ama yauri do phamina bangam gidra dogi wahi khonda mayam do ngakhaladi khana seba mayam aduk yamna phajadaba wahai wata ngangba tawbudubu full support ana yam haina dreba adugi damaktani tasengna waraubi ganu phajaba haibadudi ekoina praja oiba ekoina semgat jagadabaneba phajaba wahai wata phajaba lichat chajat phajaba culture yokhatpa habase government loi tawlegada natti praja ekoina sukhara honagadabaneba semdok jargadabaneba aina ngangi je asumba ngangi bani haidana
aduk yamna phi thongdaba wahi wata bu yam toina soigi lankibada yawgibasu nataba toina ngang badubu aduk yam thiba wahi wata ngang badubu karamna leba ki seba tawbudoiba hangba yaba wahang ni mase karamba kenoda adugumba thengnaba yawgiba asu yamna khonda thibase yiknaba singdagi taba natana kanada taba thengnageba asugumba asu yamna thiba khonda ngihak leitana ngangbasibo amka hana haijari madugi adugumba fazadaba phi thongdaba wahi wata singdo makhatana semdaba yade ngangdaba yade haitargadi na phi thokto ga waina video do semo aduna matik sagani aroibada singtang haijaramge